lamdam asidasu World No Tobacco Day gi thorom paksana pangthoknakre mahiloisang amadagi meter chamagi manung asi tobacco free zone ni haina Minister Jayanta Kumar na lauthokre hidak managi polam sing thingnaba police ki maikai dagi anti tobacco squad ka loina na drive chathargani haina additional SP Operation AZ Sharma na haikre Kumja lisingani kunithoi gi State Assembly Mikhalda Shiv Sena Manipur State Unit ki MLA Nipanom puthokpa ngamgani haibagi thajab lai haina General Secretary Administration CS Surjin na phongdokre lambi shemba horamlaga lepkhibagi mayokta miyamna lambi tawkhaiduna khongjang changsinkre rekha mihat ki mayokta miyamna wakat mifam chathakre mihat pa fadriba fawba asiba hakchang laukhiroi dawri Sajiwa jail amadi Manipur Central Jail da lairiba under trial convict amadi NSA tarab bandi singda natana makhogi imung manungi miyoi singda aingi mating pinabagi demak campaign chathaba hauragani haina advocate ngangom tes kumar na phongdokre Right of Persons with Disabilities Act lisingani tarataruk ki matanga nomogi oiba awareness program ama pangthokre Imphal West District Police Commando gi kangbu amana ngasi ayuk uripok sorbol thingel amadi akoiba mafam singa leiba yum amadi bhara singda changduna thiba humbu ithabak chathakre miyoi ani lokhatkre Manipur nungti gi fongo pausi ama oiriba Sangai Express na sinduna Kaibulamjau National Park ki forest guard amadi voluntary guard singda but amadi chekmana yenthokre Prime Minister Narendra Modi na Bharat ki anirak suba Prime Minister oina wasak laukraba matung ngasi nakal ani gi oiba wari sanabagi damak tongan ba leibak ki losing basing na ngaidun leinakre ngasi Sri Lanka ki President Maithripala Sirisena amadi Narendra Modi New Delhi gi Hyderabad House unakre Khathangba Kashmir gi Sopian region da security force ka lotuna lerkhiba lalhoba singi marakta khuthokna bagi thodokta lalhoba ahum hatkre